Indian Army amasung Air Force China gi mayokta lan tongnanaba sem sare. National Defense Academy da crossmate oiminnarakhiba thatara gi mamangda Chief of the Defense Staff oiraba Manoj Mukund Naraben amadi Air Force ki Chief Marshal RKS Badauriana Chinese Force ki mayokta lan tongnanabagi damak sem sare hairi. Eastern Ladakh sector gi mayoknabada leiba Chinese Force singi mayokta lan tongnanabagi damak sem sariba force anigi lusingba singna makhoi gi akanba firep khanghalakli. Kanagumbana legi airfield yaubada Indian Air Force ki C-17As I-1 Usin 76S amasung C-130J Super Hercules aircraft sing paiba thengnaragani hairi. Indian Army na mikumna hum singna Chinese Force singi khongthang yengladuna Indian Air Force ta chang naina pagdam piduna India gi ngamkhaibu aswengam thoktana ba honnabata natana Indian Army amadi Air Force ki achangma masak sing phanghalagani haina Ladakh region da leiba senior Air Force commander na phongdorakre. India gi Air Force amadi Indian Army na China amadi India gi ngamkhai khaknatana India amasung Pakistan gi ngamkhai busu ngak senabagi damak sapsana lepli haina phongdokre. Donald Trump gi haksang gi phibam soksille. White House ki Chief of Staff Mark Meadows na thokpa cherol amagi matung inna US President Donald Trump gi haksang gi phibam losilakle hairi. Dr. Singhi reporter President ki haksang da yawgadaba oxygen gi sang yamna hanthana yarakpadagi amadi favor tawrakpana maram oidana hospitalize tongnanaba khanghan khre hairi. Chahi humdramari surba President ki haksang gi phibam losilakpana hospitalize tongnanaba khanghan khibani hairi. Adam oinamak President ti hanagumna thoidokpa ahongba laitana wari watai sanaba chathok chasin tawri haina phongdorakli. China gi pressure da Pakistan na Gilgit Baltistan mainland ga punsin gadawri. Pakistan ki Federal Minister Oriba Ali Amin Gandapuna Pakistan lenga ki yathang matung inna Gilgit Baltistan asi full flag oiba province ama oiragani hairi. Prime Minister Imran Khan chu mafam asida athuba matamda lakaduna full flag oiba province ama oire haina lauthoklagani hairi. 2021 fawbada India da 20% khaktamak vaccine pigadari. Union Health Minister Harshvardhan piba warol amagi matung inna 2021 ge July fawbada million dose samri dagi chonga fawba khaktamak piba ngamgadabana maram oiduna India gi missing core samaka kunthra leibada sumna gi 20% khaktamak vaccinate tawba ngamlagani hairi. Ahan bagi dose asi healthcare workers sing maroina doctor sing nursing asa workers sing paramedics sing sanitary staff sing surveillance officer sing amadi tracing amadi testing tawba individual sing hana pigani hairi. Vaccine leibagi thabak asi central government na tawgadaba oibana state government na kariguma makal amatagi manufacturer singa wari sanadanaba amadi state government na ahan bagi oina vaccine kapkadaba missing sing list piraknaba khanghan khre hairi.